ZRA amasung Churchanpurda base tauba Kuki Da Sel narco terrorist singda Sel Piba Lepkadabni haina KCP na phongdokre. Kanglaipa Communist Party KCP Politburo Standing Committee gi Secretary Information and Public Relation M Punsiba Maitai na thadorokpa chirol amada MD Khalina Lwsinkhre khutpuna Jomi Revolutionary Army ZRA amasung Churchanpurda base tauba Kuki Da Sel narco terrorist singda lalot iti tauba amasung postai putok pusin taubagi mingda Sel Piba Lepkadabni natragana thawong achi chathabagi damal chapchaba mahai phangadabani hairi. Chirol asin hai Kwaktadagi masabu maulubi ama oiriba MD Khalina Lwsinkhre khutpuna ayamba changda kwamana amasung hakchang chongningai oiba polamting maruoina hidak managi polamting Siljardagi Imphal fawba amasung atopa tampaki district singda Churchanpur fawraga pusilagle haibagi likhun phangba ngamle party na phangba pawgi matungina thabak tawram sing asi su tawnariba amasung maralai jedraba maitai gi nupi angang yauna miyoi kaya hatpada hakthengna thodang laukibada natana Churchanpur amasung masigi akoibada leiba mitegi yum amadi lanthum singbu mai thakiba ZRA ga lautuna duna chathabani haibasu khangle aduga MD Khalina Lwsinkhre khutpu asina tha khudingi ZRA da amasung atopa Kuki Da Sel narco terrorist singda hakchang sokningai oiraba kwamana sing Churchanpur phawduna tampaki district singda pusilakpagi damak lupa lakayagi senpham sing pire haibasu khangle hariba senpham sing asina miyoibagi minungsi chendraba Kuki Da Sel narco terrorist singda afaba makhalgi khusukhulai leibada amasung khulai paidaba maitai phurupta landaduna manipurgi ingtapa amasung amata oibagi masak thugainaba honabada sijinare haibasi khangle aduga MD Khalid haiba miyoi asina mahaki khutpuga manaduna khangna amasung khangdana ZRA amadi atoba Kuki Da Sel narco terrorist singna Phurup Masel nungsinna handaba amasung Kanglaipaki apunbagi saktam thugainaba honabada selgi tengbang pirakli maram asina hiram amatada yasinaba puraklaroi wafam party gi maikeidagi phongdokladuna ZRA amasung Kuki Da Sel narco terrorist singda yamlaba senpham sing pibagi thabak khudaktagi lekadabani MD Khalid amasung mahaki miyoi singi maming mathasing makhoigi lining amasung phuruka konana party da leire hairaduna kanaguma singna Kanglaipaki mayokta thabak chatharakliba miyoi sing asida mateng piramlabadi makhoigi mafamdasu sakma yengloi hairi. Maram asina Kanglaipaki miyamnasu MD Khalina Lwsinkhre khutpuna Churchanpur phawduna pusilakliba hakchang sokningai oiraba polamsing asidagi lapna leibiyu maramdi asiguma polamsing asi luba samagi leiba matamda luba kundi ZRA amasung Kuki Da Sel narco terrorist singi khutta yawi hairi. Miyamna sumina singna leibibaga loinana MD Khalid amasung mahaka loinariba singi mathakta miyangi oiba akanba thabak ting laukhatpiyo hairi. India amasung Pakistan gi lan tapna kansilakle Pakistan na yamlaba drone sijinaduna India gi mafam 53 ta target tawrakre. India na Pakistan gi mafam 3 da drone attack tawkre. Jammu and Kashmir gi Pahalgam chingthakta leiba Baisaran tourist spot mamang thagi kunithoi da misang kuntaruk nongmaina kaptuna hatlamkhiba thodokki matungda January Pakistan na base thoba terrorist sing yauna Pakistan amasung Pakistan occupied Kashmir da leiba terrorist ki camp sing da target tawduna operation sindur gi makhada akanba attack chatharakpada Pakistan asu Turkish drone chahum dagina chamri rom sijinaduna ngarang leibak asigi tongan ba mafam kunthra tarukda leiba military mafam singda attack tawnaba honarakpadagi leibak asina sajaba Asak air defense system na Pakistan lomdagi kapsilakadaba missile sing mikumna humchingna senaba hokre hairi. Leibak anigi marakta ahanbada ungkhatnarambadagi haujina khut yauraktuna hena akanba lan thorakpa yabagi thajaba leirakpadagi Defense Minister Rajnath Singha khakta natana Prime Minister Narendra Modi na ngasi leibak asigi service ahongi makok thongba Lwsinkhre singha unaduna mifam pangthokre. India gi maikeidagi terrorist singi mathakta operation sindur chathaba haurakpadagi ngarang numidang leibak asigi Jammu Pathankot Udhampur amasung atopa mafam kharada Pakistan na yamlaba drone sing amasung missile sijinaduna mafam asida leiba lanmi gi posting singda attack chatharakibani adubu India gi maikeidagi mangjongnana cheksin thorang lokhatuna kupsen senaduna leirakibana Pakistan gi attack sing adu mai pakhankidre hairi. Amaromda Prime Minister Narendra Modi su service ahungi makok thongba official tinga punna awangba thaki mifam ama ngasi pangthokre mifam asiga iroinana Prime Minister na Defense Minister amasung National Security Advisor Ajit Donal ga su unaduna wari sanaki. Prime Minister amasung Defense Minister na leibak asigi service ahungi makok thongba official tinga mifam pangthoktuna haudik fawbada oiriba langi phibam review tawringai cherakta ngasi India gi maikeidagi Pakistan gi dongan mafamda leiba air defense system mari da drone sijinaduna attack tawkre hairi. Wafam asi Air Force ki Wing Commander Biomika Singhana phongdokhibani hairi.
Ministry of External Affairs ki maiketagi ngasi paumi singa unakibada mahakna wafam asi phongdokhibaga loinana Indiana sijinakiba drone amana Pakistan ki air defense radar system Twrkkhre haina su claim tauki Paugi mifamda saruk yakiba Colonel asina makhatana phongdokibada khusugulai matik chana yauraba mi tongdaba aerial vehicle UAV sing sijinaduna Pakistan na leibak asigi Batinda da leiba military station thugaina honaragle Masigi paukum oina India ki maiketagi su Pakistan ki air defense station marida drone attack chathagibani hairi India amadi Pakistan ki lan marakta Bangladesh na asengba tanza yengduna leiri India amadi Pakistan laibak ani ki marakta sauna ungkhatna bagaloinana landaringai cherak asida Bangladesh na asengba tanza yengduna India da Pakistan ki secret agency ISI ga pulaga akhanaba attack chatharakpa yabak singnaba leire hairi The print ki report amagi matung ina Pakistan ki army amadi ISI daka hek yaukibaga Bangladesh ki airport amadi military ki base singda chatuna yengsinkhre loinana Bangladesh ki lanmi singka su unaduna hiram kaya gi matangda yamna kumna sukhana nainakre haina phongdoragli Myanmar junta lanmina Tnla gi mafam nipan khudum chachinkhre Myanmar gi awang thangba sarukta leiba Santet ki Nongkyo township ta Myanmar junta lanmina akanba landa sathaduna tang National Liberation Army Tnla gi maruoiba mafam nipanda leiba outpost sing khudum chanchinkre haina Myanmar junta gi Telegram channel singda phongdongnaragli March kunipanda leibak aduda tamthiba yuwa haduna misimina thokraba matungda leibak aduda leiba miyangi tengbangi polam teng piba masung mi kanbagi thabak chathabada hena khudong chanabagi damak matam kharagi oina khuthoknaba lepnaba wafam junta lengang na phongdokkhrabasu Lengaki lanmi singna chatharakpa landa da Nongkyo township ta leiba miyoi mari hathir hairi akanba landa aduda pikliba angang amasu siki Brotherhood Alliance da yauriba Tnla nasu yuwa haduna awaba taraba miyamda nakal namagi oina khuthokna danabagi wafam me loiba phawba chananaba lauthokrabasu Myanmar junta lanmina ceasefire khongoina duna Tnla gi mathakta landa ki hairi township aduda hangliba junta army gi artillery battalion 902 na Tnla gi mathakda drone sijinaduna mapangal kalaba bong kaya kapsilaktuna landaraki hairi junta lanmina bong kapsilaki ba aduda Sansteta leiba Thayet chok khungangi luhongpham amada tasinkibada angang ama yauna miyoi mari adu hatkibani amasung kayamana asopan nangankibani hairi Pakistan da satuna suicide bomber oiruge Karnataka gi minister oiriba Congress Lwsinkhre Jamir Ahmad na center lengak na bu ayaba pirabadi masamak Pakistan da satuna suicide bomber oiruna ba sem saduna leire haina phongdokre Congress Lwsinkhre asina hai leibaki damak isa kathokpada chingnaba leite PM Modi na bu ayaba pirabadi Pakistan da satuna suicide bomber oirugani adubu BJP na India gi Muslim chingda hajin target tawbagi haina bidi thadokpa phai India gi Muslim chingbu Pakistani haina unabagi damak kari thabak tawduna uhaninglibano hangki Tamtiraba JSE Muhammad ki top commander Abdul Rauf hatpagi damak US na malengi mangda thank you India hairaduna tawimal ulakre Khwaidagi tamtiraba JSE Muhammad terrorist group ki top commander Abdul Rauf Azahar Operation Sindurgi manungchana hatkibagi damakta haraubagi pankhai leitraba US na malengi mangda thank you India hairaduna tawimal ulakre hairi America gi hanagi ambassador amadi UN gi permanent member Jalme Khalijana social media platform da kumjale singani ga anida Yahudi journalist Daniel Parlagi mangak kaktuna hatkiba Abdul Rauf Azahar bu Indiana hatpagi damak hainingai leitana thagatpa phongdoktari haina thagalakibani Yahudi journalist Daniel Parlarbu mangak kaktuna hatkibadagi ngasi phawbada America na su Abdul Rauf Azahar bu thiduna lakibani US ki diplomat Eli Kohemni nasu India bu thagat pagaloina na Prime Minister Narendra Modi gi tawmimal kawba leiroi haina su phongdokre International media amadi Yahudi furup singi maiki degisu The Jerusalem Post da malemda leiriba Yahudi furup singna ngasi phawba waduna lakiba amadi laman khumnimbagi chaktuna lagliba maichak Indiana terrorist Abdul Rauf Azahar hatkibadagi awaba pumnamak kokre hairaktuna terrorist ki mayokta Indiana paikhalakpa thabak thoram pumnamakta sawatkani haina su phongdokre panba yabadi haudik India amadi Pakistan gi lan karamba saklon laurakadagi tamba ngamdri Defense Ministry na media outlets singda section 1 thamkre India gi Ministry of Defense na leibak asigi media outlet digital platform amadi social media sijinari ba mipum khudingmakta media gi military operation amadi security force singi movement bu
live broadcast tawduna report tawganu haina akanba yathang pikre. Defense Ministry na phongdokiba asigumba real time coverage piba asina India gi military operations sing asibu mai pakhandabada natana khudong thiba thokpa phawba yawhalakpa yai yengnabada khudong chaba piba thawong sing asi mipum khuding mangna wakal tamina duna amadi national security gi yengduna tawroidabani haiki.